ꯑꯃꯨꯛꯀ ꯂꯥꯛꯆꯔꯤ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯕꯨ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯨꯖꯤꯛ ꯂꯧꯊꯣꯛꯄꯤꯌꯨ, ꯐꯣꯇꯣ ꯑꯁꯤ ꯑꯃ ꯁꯤꯟꯗꯣꯛꯄꯤꯌꯨ, ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯇꯥꯁꯤꯟꯖꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯆꯝꯅ ꯑꯣꯏꯅ ꯂꯤꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯈꯛꯇꯃꯛ ꯇꯥꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯊꯋꯥꯏ ꯃꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯖꯒꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯃ꯭ꯌꯨꯖꯤꯛꯁꯨ ꯍꯥꯞꯆꯔꯔꯣꯏꯒꯦ, ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ, ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯁꯤꯟꯖꯔꯒꯦ꯫ ꯍꯧꯖꯤꯛ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯣ꯫ ꯑꯍꯥꯟꯕꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃꯗꯤ ꯊꯋꯥꯏ ꯅꯠꯇ꯭ꯔꯒ ꯕꯨꯠ ꯍꯥꯏꯕ ꯑꯁꯤ ꯃꯤꯑꯣꯏꯕꯗꯒꯤ ꯑꯣꯟꯕ ꯑꯇꯣꯞꯄ ꯁꯛꯇꯝ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯅ ꯁꯤꯈꯤꯕ ꯊꯣꯛꯂꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯄꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯍꯥꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯁꯤꯖꯔꯦ ꯍꯥꯏꯕ ꯈꯪꯖꯗꯦ, ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯃꯟ ꯁꯤꯡꯅꯕ ꯅꯠꯇ꯭ꯔꯒ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯡ ꯑꯁꯤꯗꯤ ꯃꯄꯥꯡꯒꯜ ꯀꯩꯁꯨ ꯀꯟꯗꯦ꯫ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯕꯨ ꯀꯤꯍꯟꯕ ꯅꯠꯇꯅ ꯁꯣꯛꯍꯟꯕꯗꯤ ꯉꯝꯗꯦ, ꯑꯇꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯊꯋꯥꯏꯁꯤꯡꯁꯦ ꯌꯥꯝꯅ ꯁꯥꯊꯤꯔꯛꯏ꯫ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯀꯔꯥꯏ ꯐꯥꯎꯕ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤꯗ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯂꯤꯖꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯋꯥꯔꯤ ꯑꯅꯤ ꯄꯨꯟꯁꯤꯟꯖꯔꯒ ꯂꯤꯖꯒꯦ꯫ ꯈꯣꯟꯖꯦꯜ ꯏꯁꯥꯃꯛꯀꯤꯅꯤ, ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯣꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯩꯒꯤ ꯆꯍꯤ 38 ꯁꯨꯔꯦ꯫ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯆꯍꯤ 12 ꯁꯨꯕ ꯃꯇꯝꯗꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯑꯩ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯈꯜꯂꯦ, ꯑꯁ ꯑꯩꯒꯤꯁꯨ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯠꯇ ꯂꯩꯖꯔꯗꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯈꯔ ꯂꯩꯔꯒ ꯑꯩꯅ ꯆꯍꯤ 22 ꯑꯗꯨꯋꯥꯏꯗ ꯑꯩꯒꯤꯁꯨ ꯒꯔꯜꯐ꯭ꯔꯦꯟ ꯑꯃ ꯐꯪꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ 2008 ꯃꯥꯔꯆꯀꯤꯅꯤ꯫ ꯃꯍꯥꯛ ꯃꯁꯛ ꯌꯥꯝ ꯐꯖꯩ꯫ ꯏꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ꯫ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯏ꯫ ꯍꯣꯏ, ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ꯫ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯆꯠꯃꯤꯟꯅꯩ, ꯀꯣꯆꯤꯡ ꯇꯧꯃꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯀꯣꯆꯤꯡ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯕꯥꯏꯛꯇ ꯃꯍꯥꯛꯀꯤ ꯁꯣꯁꯥꯏꯇꯤ ꯇꯥꯟꯅ ꯊꯤꯜꯂꯤ꯫ ꯏꯕꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯕ ꯑꯍꯤꯡ ꯑꯃꯒꯤ ꯋꯥꯔꯤ ꯑꯗꯨ ꯉꯁꯤꯗꯤ ꯇꯝꯖꯔꯒꯦ꯫ ꯅꯨꯃꯤꯠꯇꯣ 14 ꯑꯦꯄ꯭ꯔꯤꯜ 2009ꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯀꯦꯟꯇꯤꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯩ ꯅꯨꯃꯤꯠꯇꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯕꯥꯏꯛꯇ ꯊꯤꯜꯂꯨꯏ꯫ ꯃꯥ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩ꯫ ꯑꯩꯅ ꯃꯥꯕꯨ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯗ꯭ꯔꯣꯞ ꯇꯧꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯎꯈꯤꯒꯅꯤ ꯈꯟꯗꯨꯅ꯫ ꯃꯥꯅꯁꯨ ꯏꯕꯥꯅꯤꯒꯤ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯍꯟꯕ ꯄꯥꯝꯗꯦ, ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯊꯔꯝꯂꯒ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯁꯤꯡꯂꯛꯑꯦ, ꯑꯩꯒꯤ ꯅꯣꯠꯕꯨꯛꯇꯤ ꯃꯉꯣꯟꯗ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯤ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏ꯫
ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯝꯃꯅꯤ ꯈꯜꯂꯦ, ꯑꯗꯨꯒ ꯍꯣꯏꯗ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯟꯅ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯊꯧꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ, ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯔꯣꯝ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯕꯗꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯠ ꯔꯤꯆꯦꯕꯜ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ SMS ꯑꯃ ꯂꯥꯛꯑꯦ꯫ SMS ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯤꯒꯤꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯈꯪꯕꯅꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯛꯏ: ꯆꯦꯆꯦꯗꯣ ꯊꯨꯅ ꯊꯤꯜꯂꯛꯑꯣ, ꯊꯦꯡꯉꯦ, ꯅꯕꯥꯅꯤ ꯁꯣꯏꯗꯅ ꯃꯃꯥꯍꯣꯏꯅ ꯐꯥꯕ ꯇꯥꯔꯦ꯫ SMS ꯑꯗꯨ ꯄꯥꯕꯗ ꯑꯩ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯃꯃꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯩꯒꯤ ꯄꯔꯁ ꯇꯥꯍꯧꯔꯦ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯦ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯈꯜꯂꯦ, ꯑꯩꯅꯗꯤ ꯉꯁꯥꯏꯅ ꯗ꯭ꯔꯣꯞ ꯇꯧꯔꯝꯕꯗꯨꯗꯥꯏ ꯀꯔꯋꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯈꯔꯁꯨ ꯄꯥꯈꯠꯂꯤ, ꯈꯔꯁꯨ ꯀꯤꯕ ꯐꯥꯎꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤ꯫ ꯑꯩꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯅ ꯂꯥꯛꯏ꯫ ꯑꯩ ꯃꯊꯥ ꯁꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯩ ꯏꯁꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯊꯟꯇ ꯊꯥꯗꯣꯛꯈꯤꯕꯗꯣ? ꯑꯗꯨ ꯈꯟꯅ ꯉꯁꯥꯏ ꯏꯕꯥꯅꯤꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯈꯤ, ꯀꯔꯤ ꯄ꯭ꯂꯥꯟ ꯁꯤꯟꯈꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯡꯒꯤ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯈꯔꯗꯒꯤꯗꯤ ꯃꯉꯣꯟꯗ ꯑꯉꯛꯄ ꯈꯔ ꯐꯥꯎꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯥꯏ꯫ ꯑꯩꯅ ꯃꯥꯕꯨ ꯗ꯭ꯔꯣꯞ ꯇꯧꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯂꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯨꯝ ꯐꯥꯎꯏ꯫ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯑꯅꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏ, ꯑꯗꯨꯗ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗ ꯊꯥꯖꯒꯟꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯕꯨ ꯀꯔꯦꯝꯅꯕꯤꯈꯤ, ꯅꯣꯛꯄꯤꯈꯤ꯫ ꯐꯥꯒꯤꯗ ꯑꯗꯨꯝ ꯑꯣꯟꯊꯣꯛꯏ ꯑꯩꯅ꯫ ꯑꯗꯨ ꯈꯟꯅ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯃꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯅꯤꯡ ꯐꯥꯎꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯦ꯫ ꯃꯐꯝꯗꯣ ꯌꯥꯝꯅꯁꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯥꯅ ꯍꯥꯏꯕꯗꯁꯨ ꯃꯥꯗꯤ ꯑꯗꯣꯝꯗꯁꯨ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯈꯤ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯑꯃꯝꯕ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯏ꯫ ꯑꯩ ꯋꯥꯈꯜ ꯈꯔ ꯇꯥꯏ꯫ ꯐꯪꯗꯤ ꯐꯪꯉꯦꯗꯅ ꯈꯜꯂꯒ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ, ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯥ ꯑꯩꯉꯣꯟꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯇꯨꯅ ꯏꯜꯂꯤ꯫ ꯃꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯗ꯭ꯔꯝꯁꯤ ꯐꯥꯎꯕ ꯁꯦꯒꯥꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯅꯤ꯫ ꯑꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤꯅ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯀꯟꯅ ꯏꯜꯂꯤ, ꯑꯗꯨꯒ ꯑꯣꯟꯊꯣꯛꯇꯨꯅ ꯑꯁꯣꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯏꯟꯕꯗ ꯑꯩ ꯂꯣꯡꯉꯒ ꯇꯥꯏ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯂꯥꯛꯄꯣꯏ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯇꯞ ꯄꯥꯏꯗꯨꯅ ꯆꯠꯁꯤ ꯂꯥꯎ ꯍꯥꯏ꯫ ꯑꯗꯨ ꯍꯥꯏꯕꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯄꯦꯔꯥꯂꯥꯏꯁ ꯇꯧꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫
Mahakki mamit ado ngawrok ngawi. Aduga mahakki makhudang ado unmuk ingi. Asuk ingi haiduna aina mahakki khudang ado paiduna yenglingay tanja aduda mahakna aibu yamna kanba mawongda illi. Mahakki mamit aduga mahakna illi mapangalda ubada masidi aigi nupi natte haiduna aina onthoktuna aduki matik kanna chenjai adubu maso tanaraki. Pakatpana aishu koilau laudana cheli. Aina hek laubaga mahak aibu tap faraga aduga aibu mana yam kanna langaga aigi itakta kakatuna khori mette tauki. Aina mahakki makhut adu faraduna aibu mukta kanbiyo tabiriba khudingmakpu haiduna society aduda koilau lawi. Tanja aduda anakpada dukan famba society aduda leiba mi khar chenthorktuna aigi inak yawrakli. Aigi inak yawraklaga nupi adu fai. Angakpani mahakki pangal adu numit aduda mi 10 romna fara fauba yamna wana faba thaba ngamki. Aina tanja aduda aigi phone loktoktuna mahakki manaupida call tawduna hai. Nohoi mama baba puduna mafam asida lao. Ngahak leiragadi mama mapadu mafam aduda yawrakle. Mama mapadudi hanana khangba oiribra khangde. Tumina lei karisu haide aina manaupida wari pumba lire. Wari pumba liraba matungda manaupina phone satoktuna makoigi kaka amada amuk call tawi. Kaka aduna laktuna mahakki makhuttagi utkumba khara puthoraktuna nupi aduda chai. Nupi aduda chairaba matungda mahakna anakpada leiba laisang amadagi maiba ama kauki. Maiba aduna mafam aduda hek yawrakpaga akiba khonjal amana koilau lawi. Maiba aduna haibadadi mahakki masada atoppa thawai ama change haina mahakpu laisangda purao hai. Matang aduda mahakki kiraba khonjal amana yamna kanna aibu puganu haiduna lawi. Adubu mayam changduna namduna mahakpu laisang tana puduna chatli. Laisang adu yauraga thawai adu tanthoknaba tawbada maiba adu kharadi sokle. Maiba aduna hai mangoda changliba thawai si mana leiriba apartment duda hana mapur oibana tumlingaida mona namduna hatkiba nupi amagi thawaini. Nupi adugi thawaina nupa asibu magi mapur oibani khanduna mahakpu laman khumnaba hotnarakpani. Wari adu tabada ai tu chongi. Adubu namdana nupi adugi thawaido mahakki masadagi lauthokre. Amukta khanbiyu karigumba miyam adu laklamdrabadi ai kari oiramgani ma kari oiramgani. Adubu haujikti mahak pungfa fare. Mahaksu aiga luhonge yamna nungsinana leiminhare. Aikhoinigi icha amasu fangjare. Adubu madi numituda thokkibasing ado karisu khangde khanghanbasu pamdre. Asini aigi ahanba wari. Anisuba wari asina aigi babana libiba warini. Wari ase asengbani hai. Wari ase 1992 gini. Aikhoigi yum anauba ama laure. Mamana ai pokpada ngairi hai. Aikhoi hospitaldagi yumda halae. Hospitaldagi yumda halakpa lambida
ꯕꯕꯥꯒꯤꯗ ꯁꯥꯍꯨꯝ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯈꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯗꯤ ꯌꯥꯝ ꯁꯣꯜꯂꯦ ꯍꯥꯏ꯫ ꯌꯨꯝꯒꯤ ꯊꯕꯛ ꯃꯈꯩ ꯕꯕꯥꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯑꯩ ꯊꯥ ꯑꯃꯔꯣꯝꯈꯛ ꯉꯥꯏꯔꯤ꯫ ꯃꯃꯥꯗꯣ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯊꯔꯛꯏ ꯍꯥꯏ꯫ ꯕꯕꯥꯅ ꯗꯣꯛꯇꯔ ꯀꯌꯥ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯗꯦ, ꯗꯦꯂꯤꯚꯔꯤ ꯇꯧꯔꯨꯕꯗꯨꯗ ꯑꯥꯏꯔꯟ ꯈꯔ ꯋꯥꯠꯄꯅ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯏ ꯍꯥꯏ꯫ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯄꯤꯖꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯕꯕꯥ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯕꯕꯥꯅ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯔꯤꯉꯩ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏ꯫ ꯕꯕꯥꯅ ꯃꯃꯥꯅ ꯇꯨꯝꯕꯗ ꯃꯃꯪꯗ ꯇꯧꯔꯤꯕꯣꯏ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ, ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯂꯨꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏ꯫ ꯑꯗꯨ ꯇꯥꯕꯗ ꯕꯕꯥ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯕꯕꯥ ꯊꯥꯖꯕ ꯉꯝꯗꯕ ꯃꯈꯩ ꯃꯥꯅ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯇꯨ ꯆꯨꯡꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯅ ꯂꯩ ꯍꯥꯏ꯫ ꯕꯕꯥꯅ ꯍꯥꯏꯕꯗ ꯃꯃꯥꯗꯣ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯦꯛꯇꯣꯛꯇꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯦ ꯍꯥꯏ꯫ ꯑꯩꯅ ꯐꯃꯨꯡ ꯃꯊꯛꯇ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯕꯕꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯩ ꯀꯧꯍꯜꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯦ ꯍꯥꯏ꯫ ꯕꯕꯥꯅ ꯆꯦꯟꯊꯣꯛꯂꯒ ꯄꯥꯈꯠꯇꯨꯅ ꯌꯨꯝꯊꯪꯅꯕ ꯈꯪꯅꯗ꯭ꯔꯕꯁꯨ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯒꯤ ꯃꯇꯦꯡ ꯅꯤꯗꯨꯅ ꯂꯥꯎꯗꯨꯅ ꯀꯧꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯆꯪꯉꯛꯑꯦ ꯍꯥꯏ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯗꯣ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏ꯫ ꯕꯕꯥꯅ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯨꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛ ꯑꯃꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤ, ꯐꯨꯕꯤ ꯆꯩꯕꯤ꯫ ꯃꯈꯣꯏꯅ ꯐꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯌꯥꯝꯅ ꯐꯖꯅ ꯇꯥꯏ ꯍꯥꯏ꯫ ꯃꯈꯣꯏꯅ ꯀꯌꯥꯔꯛ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯅꯣꯏꯒꯤ ꯅꯊꯧ ꯂꯩꯇꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯍꯥꯏꯁꯤꯔ ꯈꯜꯂꯦ, ꯑꯗꯨꯕꯨ ꯃꯤꯒꯤ ꯏꯃꯨꯡꯒꯤꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯐꯠꯇꯦ ꯈꯟꯗꯨꯅ ꯄꯥꯎ ꯄꯤꯗꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯈꯤ ꯍꯥꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯦ ꯍꯥꯏ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛꯅ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤ ꯅꯩꯕꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯃꯟꯕꯅ ꯅꯨꯄꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯒ ꯃꯅꯦꯝꯄꯣꯛ ꯑꯗꯨꯒꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯌꯦꯅꯈꯥꯗ ꯐꯨꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯈꯟꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯁꯤ ꯍꯥꯏ꯫ ꯕꯕꯥꯗꯤ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯊꯥꯖꯒꯟꯗꯦ, ꯑꯗꯨꯅ ꯊꯥꯖꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ, ꯑꯗꯨꯒ ꯃꯃꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯇꯥꯕꯗ ꯕꯕꯥ ꯇꯨ ꯆꯨꯡꯏ ꯍꯥꯏ꯫ ꯕꯕꯥꯅ ꯍꯥꯏꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯈꯤꯅꯤ, ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏ꯫ ꯑꯗꯨ ꯇꯥꯕꯗ ꯕꯕꯥ ꯇꯨ ꯆꯨꯡꯏ ꯍꯥꯏ꯫ ꯌꯥꯝꯅ ꯋꯥꯅ ꯊꯋꯥꯏ ꯑꯗꯨ ꯂꯧꯊꯣꯛꯏ ꯍꯥꯏ꯫ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯒ ꯕꯕꯥꯅ ꯃꯃꯥ ꯑꯗꯨ ꯑꯃꯗꯤ ꯑꯩ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯈꯤꯕꯅꯤ ꯍꯥꯏ꯫
ꯕꯕꯥꯅ ꯍꯥꯏꯕꯗ ꯃꯤꯀꯨꯞꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝꯅ ꯀꯤꯕ ꯋꯥꯅꯤ꯫ ꯈꯟꯕ ꯐꯥꯎꯕ ꯉꯝꯗꯦ ꯍꯥꯏ꯫ ꯑꯗꯨꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯄꯥꯎꯇꯥꯛꯇꯤ ꯌꯨꯝ ꯑꯃ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯂꯧꯒꯗꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈ꯭ꯔꯒꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯅꯣꯔꯃꯦꯜꯗ ꯑꯣꯏꯅ ꯂꯤꯖꯔꯦ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯣ, ꯌꯨꯝ ꯑꯃ ꯂꯩꯒꯦ, ꯂꯝ ꯑꯃ ꯂꯦꯞꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯐꯖꯅ ꯊꯤꯖꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯂꯩꯕꯤꯌꯨ, ꯂꯦꯞꯄꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯕꯁꯟꯇ ꯌꯨꯇ꯭ꯌꯨꯕꯔ ꯂꯥꯛꯆꯒꯦ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ